ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯀꯪ ꯊꯝꯕꯥꯜ꯫ ꯂꯩꯀꯪ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯄꯥꯟꯗꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯂꯥꯟꯊꯣꯛꯆꯔꯒꯅꯤ꯫ ꯁ꯭ꯇꯣꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄ ꯔꯣꯁꯟ ꯇꯈꯦꯂꯝꯕꯝ ꯂꯣꯏꯅꯅ ꯁ꯭ꯇꯣꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯑꯩꯒꯤ ꯃꯤꯡꯅ ꯃꯂꯦꯉꯥꯟꯕ ꯏꯔꯣꯝ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯁꯤꯗꯤ ꯑꯏꯕ ꯃꯁꯥꯒꯤ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯔꯒ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯃꯥꯏꯕꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯀꯧꯕ ꯂꯝꯗꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯡꯅ ꯄꯥꯟꯊꯣꯏꯕ, ꯏꯅꯨꯡꯉꯥꯟꯕ, ꯈꯝꯕ ꯃꯈꯣꯏ ꯑꯁꯤꯅꯤ꯫ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ, ꯉꯥꯡꯅꯩ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ, ꯂꯝꯁꯨ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯥꯏꯅ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯊꯣꯛ ꯑꯃ ꯄꯨꯊꯣꯛꯂꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯦꯛꯇꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯕꯨ ꯀꯔꯝꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯗꯨꯇꯁꯨ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯈꯔꯕꯨ ꯐꯔꯤ, ꯃꯌꯨꯝꯒꯤ ꯃꯤꯅ ꯐꯥꯎꯕꯗ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯜ ꯑꯃꯒꯤ ꯂꯝꯄꯥꯛꯇ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝꯄꯥꯛ ꯑꯁꯤꯗ ꯄꯥꯟꯊꯣꯏꯕ, ꯏꯅꯨꯡꯉꯥꯟꯕ, ꯈꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯋꯥꯊꯤ ꯁꯨꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯕꯅ, ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯀꯩꯅꯣꯝꯃꯗꯤ ꯆꯥꯅꯤꯡꯉꯤꯗ꯫ ꯑꯗꯣ ꯅꯈꯣꯏꯁꯨ ꯀꯣꯛ ꯈꯔ ꯄꯨꯊꯣꯔꯛꯑꯣꯅꯦ, ꯑꯩꯅꯗ ꯁꯨꯝ ꯍꯥꯏꯗꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯈꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯦꯔꯥ ꯅꯪꯁꯨ ꯍꯥꯏꯕ ꯌꯥꯏꯌꯦ ꯀꯥꯏꯗꯅꯒ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯀꯅꯨ꯫ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯅꯣꯄꯥꯞ ꯑꯆꯧ ꯑꯆꯧꯕ ꯄꯥꯜꯂꯤꯅ ꯍꯦꯛꯎꯁꯤꯅ ꯍꯥꯏꯗꯅ ꯋꯥ ꯍꯧꯗꯣꯔꯛꯈꯤꯕꯗꯣ? ꯅꯪ ꯀꯥꯎꯔꯝꯂꯅꯤꯅꯦ꯫ ꯑꯩꯅ ꯈꯪꯉꯦꯕ ꯅꯪꯒꯤ ꯀꯥꯎꯁꯤꯟꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯉꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯦ ꯑꯩ꯫ ꯑꯁꯨꯝꯅ ꯏꯅꯨꯡꯉꯥꯟꯕꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯈꯥ ꯇꯥꯁꯤꯜꯂꯛꯄ ꯑꯣꯏꯅ, ꯌꯥꯔꯦꯗ, ꯅꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ, ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ, ꯉꯁꯤꯁꯦ ꯄꯨꯛꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯀꯩꯅꯣꯝꯃꯗꯤ ꯆꯥꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯄꯥꯟꯊꯣꯏꯕꯅ ꯏꯅꯨꯡꯉꯥꯟꯕꯗ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯇꯣꯟꯗꯨ ꯆꯥꯎꯊꯣꯛꯄ ꯃꯈꯩ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤꯕ ꯆꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯣꯏꯁꯦ, ꯅꯣꯡꯃꯇ ꯏꯇꯥꯎ ꯑꯁꯤꯗ ꯑꯁꯤ ꯂꯩꯍꯧꯏ ꯍꯥꯏꯕꯁꯦ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯪ ꯉꯁꯤ ꯄꯨꯛꯀ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯗꯥꯏꯅꯦ? ꯌꯥꯝ ꯆꯥꯗꯣꯔꯦ ꯅꯪ ꯌꯥꯝ ꯆꯥꯅꯤꯕ ꯀꯣꯛꯇꯤ ꯑꯐꯛꯄ ꯍꯥꯏꯁꯤꯅꯤ꯫ ꯏꯅꯨꯡꯉꯥꯟꯕꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯏ ꯁꯨꯛꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯁꯤ ꯅꯪꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯤ ꯍꯥꯏꯕ? ꯀꯣꯛꯇꯤ ꯑꯐꯛꯄꯤꯅꯦ ꯍꯥꯏꯕ? ꯑꯣ, ꯅꯪꯃꯛꯅ ꯏꯇꯥꯎ, ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯜꯂꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯍꯥꯏꯔꯕꯀꯣ? ꯑꯣ, ꯑꯩꯗꯤ ꯁꯤꯖꯈ꯭ꯔꯒꯦꯗ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯇꯣꯔꯕꯣꯠ ꯀꯨꯝꯕꯅꯤ ꯅꯪꯁꯤꯗꯤ, ꯃꯔꯝꯗꯤ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯕ ꯁꯥꯏꯌꯦꯕ꯫ ꯆꯨꯝꯗ꯭ꯔ ꯈꯝꯕ ꯅꯇꯥꯎꯅ ꯍꯥꯏꯁꯦ? ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈꯝꯕꯅ ꯄꯥꯟꯊꯣꯏꯕꯗ ꯑꯃꯨꯛ ꯏꯅꯨꯡꯉꯥꯟꯕꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯒ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ꯫ ꯈꯝꯕꯅ, ꯐꯔꯦ ꯇꯣꯛꯂꯣ ꯅꯪꯁꯨ ꯌꯥꯔꯦ, ꯑꯩ ꯋꯥꯔꯦꯕ ꯅꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ꯫ ꯅꯕꯥꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯎꯔꯒ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯤꯁꯦ ꯂꯩꯀꯥꯏꯁꯤꯗꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯁꯤꯗꯕ ꯑꯩꯈꯣꯏꯅ ꯃꯔꯩ ꯍꯦꯛ ꯌꯦꯟꯅꯔꯕ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯕ? ꯄꯥꯟꯊꯣꯏꯕꯅ, ꯏꯇꯥꯎꯅ ꯍꯥꯟꯅ ꯌꯦꯜꯂꯛꯄꯅꯤꯗ꯫ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯁꯤ, ꯅꯈꯣꯏ ꯑꯅꯤꯁꯨ ꯀꯣꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯉꯁꯤꯁꯦ ꯀꯔꯥꯏꯗꯅꯣ ꯑꯃ ꯆꯠꯂꯒ ꯀꯩ ꯂꯩꯒꯦꯅ ꯊꯤꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯍꯨꯔꯥꯟꯕꯗꯤ ꯅꯠꯇꯕ꯫ ꯈꯝꯕꯅ ꯉꯛꯅ ꯌꯦꯡꯂꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯔꯣꯏꯕꯒꯤꯗꯣ ꯀꯔꯤ ꯍꯥꯏꯕ? ꯍꯨꯔꯥꯟꯕꯗꯤ ꯅꯠꯇꯕ? ꯑꯗꯨꯗꯤ ꯀꯩ ꯌꯦꯡꯕ ꯆꯠꯇꯣꯏꯕ? ꯅꯪꯒ ꯄꯨꯟꯕꯁꯦ ꯀꯨꯏꯔꯒꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯔꯨꯁꯦ, ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯄꯥꯟꯊꯣꯏꯕꯅ, ꯍꯩꯁ ꯏꯇꯥꯎ, ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ? ꯅꯠꯇ꯭ꯔꯗꯤ
ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤꯒꯦ? ꯊꯕꯛ ꯁꯨꯕ ꯆꯠꯂꯁꯤꯔꯣ? ꯈꯝꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯃꯗꯨꯅꯕꯨ ꯐꯔꯅꯤꯗ꯫ ꯀꯩꯗꯧꯔꯨꯗꯨꯅꯤ? ꯃꯤꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯇꯧꯒꯨꯝꯁꯤꯗ꯫ ꯌꯥꯝꯅ ꯂꯦꯝꯅ ꯑꯗꯨꯅꯕꯨ ꯐꯔꯅꯤꯗ꯫ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯨꯗꯣꯏꯁꯤꯕꯣ? ꯉꯍꯥꯟꯈꯩ ꯀꯩꯃꯇꯁꯨ ꯇꯧꯗꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯒꯨꯟꯗꯥ ꯈꯔ ꯇꯧꯔꯒ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠ ꯈꯔ ꯂꯥꯛ ꯇꯧꯔꯒ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯏꯇꯥꯎ? ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯌꯥꯝ ꯈꯪꯗꯦ꯫ ꯄꯥꯟꯊꯣꯏꯕꯅ ꯈꯪꯉꯦ, ꯅꯪ ꯑꯗꯣ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯗꯧꯕꯅꯤ꯫ ꯑꯩꯈꯣꯏꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯨꯄꯤꯒꯅꯦ ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯑꯋꯣꯏꯕ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯦꯍꯦ꯫ ꯏꯅꯨꯡꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ꯫ ꯐꯔꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ, ꯅꯣꯏ ꯑꯅꯤꯅꯅꯦ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯀꯣ? ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯥꯝꯇꯣꯟ ꯆꯥꯎꯕꯒ ꯑꯃꯨꯛꯇ ꯎꯅꯔꯨꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯊꯕꯛ ꯐꯪꯂꯅꯤ꯫ ꯄꯥꯟꯊꯣꯏꯕꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ, ꯑꯗꯨꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯈꯪꯂꯨꯔꯁꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ, ꯑꯗꯨꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯈꯪꯂꯨꯔꯁꯦ꯫ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯀꯣꯏꯊꯕ ꯍꯧꯕ ꯌꯥꯔꯦꯗꯅ꯫ ꯅꯠꯇ꯭ꯔꯗꯤꯕꯥ ꯄꯩꯁꯥꯕꯨ ꯄꯥꯏꯗ꯭ꯔꯕꯗꯤ ꯅꯨꯄꯤꯒꯥꯏ ꯐꯪꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦꯀꯣ꯫ ꯐꯔꯦ, ꯆꯠꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯝꯄꯥꯛ ꯑꯁꯤꯗꯒꯤ ꯍꯧꯒꯠꯅꯔꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯥꯝꯇꯣꯟ ꯆꯥꯎꯕ ꯍꯣꯏꯗ ꯌꯧꯔꯝꯃꯤ꯫ ꯏꯅꯨꯡꯉꯥꯟꯕꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯂꯥꯎꯅ ꯀꯧꯔꯝꯃꯤ꯫ ꯑꯣ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯍꯣ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥꯝꯇꯕꯨ ꯇꯥꯗꯦꯅꯦ꯫ ꯍꯩꯁ, ꯀꯩꯅꯣꯅꯦ, ꯀꯅꯥꯝ ꯍꯦꯛ ꯂꯩꯕ ꯎꯗꯦꯅꯦ꯫ ꯑꯃꯨꯛꯇꯒ ꯀꯧꯒꯦ꯫ ꯑꯣ, ꯃꯥꯝꯇꯣꯟ ꯆꯥꯎꯕꯧ! ꯑꯁꯨꯝ ꯇꯧꯅ ꯏꯅꯨꯡꯉꯥꯟꯕꯅ ꯀꯧꯔꯤꯉꯩ ꯃꯥꯝꯇꯣꯟ ꯆꯥꯎꯕꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯇꯥꯔꯦ ꯇꯥꯔꯦ, ꯉꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯏꯕꯨꯡꯉꯣ ꯏꯅꯨꯡꯉꯥꯟꯕ꯫ ꯃꯥꯝꯇꯣꯟ ꯁꯣꯝꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ, ꯑꯗꯨꯅ ꯃꯪꯒꯣꯟꯗꯅꯦ ꯐꯤꯗꯥ ꯂꯩꯕꯅꯤ꯫ ꯉꯥꯛꯇ ꯐꯝꯂꯝꯈꯣ, ꯀꯨꯏꯔꯣꯏ ꯀꯨꯏꯔꯣꯏ ꯑꯩ ꯊꯣꯛꯂꯛꯂꯅꯤ꯫ ꯁꯣꯝꯗꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯡꯅꯗꯨꯅ ꯃꯪꯒꯣꯟꯗ ꯀꯥꯈꯠꯂꯛꯇꯨꯅ ꯍꯦꯛ ꯐꯝꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯕꯅ ꯏꯅꯨꯡꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯟꯊꯣꯏꯕ, ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯃꯥꯝꯇꯣꯟ ꯆꯥꯎꯕꯒꯤ ꯋꯥꯇꯥꯗꯨꯗꯤ ꯀꯩꯅꯣꯍꯦ? ꯑꯩꯈꯣꯏꯁꯤ ꯂꯩꯀꯥꯏ ꯃꯤꯅ ꯈꯔ ꯉꯥꯡꯅꯕꯁꯤꯗꯕ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕ ꯃꯥꯜꯂꯤꯅꯦ꯫ ꯅꯪꯅ ꯀꯧꯕꯗꯨꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯅꯨꯡꯉꯥꯏꯔꯤ꯫ ꯈꯝꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯗ, ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯅꯦ ꯍꯥꯏꯗꯅ ꯈꯟꯗꯣꯛꯂꯣ꯫ ꯅꯪꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯨꯅ ꯑꯃꯨꯛ ꯈꯟꯖꯤꯜꯂꯤꯍꯦ ꯏꯇꯥꯎ꯫ ꯄꯥꯟꯊꯣꯏꯕꯅ ꯌꯥꯖꯔꯦ ꯑꯣꯖꯥ, ꯑꯣꯖꯥ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣꯀꯣ꯫ ꯉꯁꯤꯅꯦ ꯅꯪꯒ ꯑꯩꯒꯅꯦ ꯉꯝꯊꯣꯛꯅꯅꯤꯍꯦ꯫ ꯑꯩꯅꯅꯦ ꯏꯁꯦ ꯍꯦꯛ ꯀꯥꯔꯛꯇꯅꯕ꯫ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗ ꯀꯔꯤꯅꯣꯕ ꯍꯥ? ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯅ ꯀꯧꯕꯅꯣꯕ ꯑꯩꯈꯣꯏꯕꯨ? ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯣ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯥꯡꯅꯔꯤꯕꯁꯦ꯫ ꯅꯪꯗꯤ ꯈꯜꯂꯝꯃꯣꯏꯕ, ꯆꯥꯛ ꯌꯥꯝꯅ ꯆꯥꯕ ꯒꯙꯥꯅꯤꯅ꯫ ꯋꯥꯇꯥ ꯑꯁꯤꯗ ꯈꯝꯕ ꯁꯥꯎꯅꯤꯡꯕꯅ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗꯅ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯃꯆꯤꯟ ꯆꯤꯛꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯏꯃꯨꯡꯗꯒꯤ ꯃꯥꯝꯇꯣꯟ ꯆꯥꯎꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯥꯝꯇꯣꯟ ꯆꯥꯎꯕꯅ ꯅꯣꯏꯕꯨ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ? ꯅꯣꯏꯕꯨ ꯀꯔꯥꯏ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯅꯠꯇ꯭ꯔꯒꯅ ꯃꯥꯝꯇꯣꯟꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯔꯤ ꯑꯃꯨꯛ ꯍꯨꯒꯦꯅ ꯇꯥꯟꯅꯔꯒ ꯂꯥꯛꯂꯤꯕꯅꯣ? ꯍꯥꯏꯔꯣ ꯍꯥꯏꯔꯣ, ꯑꯩꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯗꯤꯅꯦ ꯃꯥꯝꯇꯣꯟꯁꯨ ꯇꯧꯒꯦꯀꯣ꯫ ꯋꯥꯔꯨꯅꯨ ꯋꯥꯔꯨꯅꯨ, ꯑꯗꯨꯕꯨꯅꯦ ꯅꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯃꯠꯇꯗꯤ ꯅꯠꯇ꯭ꯔꯕꯅꯤꯀꯣ꯫ ꯏꯅꯨꯡꯉꯥꯟꯕꯅ ꯑꯍꯣꯏ ꯃꯥꯝꯇꯣꯟ, ꯑꯗꯨꯗ ꯃꯥꯝꯇꯣꯟ, ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯈꯔ ꯌꯥꯎꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯃꯥꯝꯇꯣꯟꯅ ꯐꯅꯕ ꯈꯔ ꯑꯝꯇ ꯁꯤꯟꯕꯤꯌꯨꯕ꯫ ꯃꯥꯝꯇꯣꯟ ꯆꯥꯎꯕꯅ ꯑꯣ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯄꯨꯔꯨꯔꯦꯗꯅ꯫ ꯅꯣꯏꯒꯤꯁꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯁꯨꯒꯦ ꯌꯥꯎꯖꯒꯦ ꯑꯁꯤ ꯅꯠꯇ꯭ꯔꯣ? ꯁꯣꯝꯗ ꯄꯥꯟꯊꯣꯏꯕ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯂꯗꯨꯅ ꯃꯥꯝꯇꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯟꯊꯣꯏꯕꯅ ꯃꯥꯝꯇꯣꯟ, ꯑꯩꯈꯣꯏꯁꯦ
ꯃꯤꯅꯁꯨ ꯀꯌꯥ ꯅꯤꯡꯊꯤꯅ ꯉꯥꯡꯅꯗꯕ ꯃꯁꯤꯃꯗꯤ ꯑꯃꯨꯛꯇꯪꯗꯤ ꯂꯩꯀꯥꯏ ꯃꯤꯃꯥꯡꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯅꯩꯔꯒꯦꯅ ꯍꯦꯛꯇ ꯃꯝꯇꯣꯟꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡꯗꯣꯏꯔꯛꯂꯤꯅꯤ ꯑꯩꯈꯣꯏꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯁꯨꯕ ꯈꯔ ꯌꯥꯎꯍꯟꯕꯤꯌꯨꯕ ꯃꯝꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯀꯔꯤꯒꯤ ꯌꯥꯎꯍꯟꯗꯅꯤ ꯅꯣꯏꯅꯗ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯃꯝꯇꯣꯟꯁꯨ ꯍꯔꯥꯎꯔꯤꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯦ ꯑꯗꯨꯝꯅꯅꯦ ꯁꯨꯅꯤꯡꯕ ꯅꯣꯝꯅꯤꯡꯕ ꯑꯐꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯗꯤ ꯃꯤꯅꯁꯨ ꯅꯨꯡꯁꯤꯔꯅꯤ ꯅꯈꯣꯏꯅꯁꯨ ꯅꯁꯥꯗꯣ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯈꯣꯏꯁꯦ ꯋꯥꯔꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯣꯏꯅꯁꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗꯨꯅ ꯅꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯂꯩꯀꯥꯏꯁꯦ ꯅꯣꯏꯅꯒ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯈꯔ ꯆꯥꯎꯈꯠꯂꯛꯄꯁꯨ ꯌꯥꯔꯤ ꯐꯔꯦ ꯐꯔꯦ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ ꯅꯣꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯐꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯍꯌꯦꯡꯗꯣ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯎ ꯑꯗꯨꯒꯅꯦ ꯊꯕꯛ ꯍꯧꯔꯗꯕꯅꯤ ꯀꯣ ꯅꯈꯣꯏ ꯀꯥꯎꯔꯅꯨꯀꯣ ꯃꯁꯤꯃꯗꯤ ꯅꯈꯣꯏꯗ ꯀꯔꯤ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯡꯉꯥꯏꯃꯟꯗꯅ ꯍꯔꯥꯎꯃꯟꯗꯅ ꯃꯝꯇꯣꯟ ꯆꯥꯎꯕꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯃꯝꯇꯣꯟ ꯆꯥꯎꯕꯒꯤ ꯃꯐꯝꯗ ꯍꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯂꯥꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯌꯨꯛ ꯉꯟꯅ ꯍꯧꯅꯔꯒ ꯃꯝꯇꯣꯟ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯃꯝꯇꯣꯟ ꯆꯥꯎꯕꯁꯨ ꯊꯕꯛ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯕꯗ ꯃꯝꯇꯣꯟꯁꯨ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯝꯇꯣꯟ ꯆꯥꯎꯕꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯕꯤꯔꯝꯃꯤ ꯇꯥꯛꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯋꯥꯔꯤ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯗꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯂꯝꯕꯤꯗ ꯂꯥꯛꯅ ꯃꯝꯇꯣꯟꯅ ꯃꯥꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨ ꯃꯌꯨꯝꯗ ꯆꯪꯂꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯕ ꯆꯪꯂꯝꯃꯤ ꯏꯅꯨꯡꯉꯥꯟꯕ ꯈꯝꯕ ꯄꯥꯟꯊꯣꯏꯕ ꯃꯈꯣꯏꯁꯨ ꯌꯥꯎꯔꯗꯨꯅ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯆꯠꯀꯗꯕ ꯃꯤ ꯃꯁꯤꯡꯗꯨ ꯁꯨꯔꯗꯨꯅ ꯊꯕꯛ ꯃꯐꯝ ꯇꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯧꯅꯔꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯂꯝꯈꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯊꯕꯛ ꯃꯐꯝ ꯌꯧꯔꯗꯨꯅ ꯃꯝꯇꯣꯟ ꯆꯥꯎꯕꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯑꯁꯨꯝꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯃꯥꯏꯅ ꯁꯦꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯤ ꯃꯗꯨꯗꯒꯤ ꯃꯝꯇꯣꯟꯁꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯇꯥꯛꯄꯤꯔꯝꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨꯗ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯥꯟꯊꯣꯏꯕꯗꯤ ꯊꯕꯛꯁꯤ ꯍꯩꯇꯗꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯨꯡꯉꯥꯟꯕꯁꯨ ꯑꯗꯨꯃꯉꯥꯏ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯔꯤ ꯑꯗꯨꯕꯨ ꯈꯝꯕꯗꯤ ꯃꯥꯏꯊꯣꯡꯗꯣ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯍꯩꯇ꯭ꯔꯕꯁꯨ ꯍꯩꯇꯅ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯔꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯅꯨꯡꯁꯥꯅ ꯌꯛ ꯂꯥꯎꯅ ꯁꯥꯒꯠꯂꯛꯄꯒ ꯃꯝꯇꯣꯟ ꯆꯥꯎꯕꯅ ꯊꯕꯛ ꯂꯦꯞꯂꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯐꯝꯗ ꯍꯥꯏꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯎꯖꯥꯎ ꯎꯔꯦꯟ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯟꯊꯣꯏꯕꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯏꯇꯥꯎ ꯅꯈꯣꯏ ꯑꯅꯤꯗꯤ ꯉꯁꯤꯒꯤ ꯊꯕꯛꯁꯤꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯑꯩꯗꯤꯕ ꯋꯥꯕꯅ ꯁꯤꯒꯦ ꯇꯧꯏ ꯈꯝꯕꯅ ꯑꯩꯗꯤꯀꯣ ꯋꯥꯕꯗꯤ ꯋꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯅꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯉꯍꯥꯟꯒꯩ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯗꯅ ꯂꯩꯖꯔꯝꯂꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯄꯩꯁꯥꯁꯨ ꯐꯪꯕ ꯊꯕꯛꯁꯨ ꯍꯩꯖꯍꯧꯕ ꯃꯤꯅꯁꯨ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯋꯥꯕꯒꯤ ꯍꯥꯏꯔꯒꯗꯤ ꯁꯣꯔ ꯍꯣꯟꯕ ꯈꯤꯇꯪ ꯐꯤ ꯂꯥꯎꯕꯁꯦ ꯑꯁꯤ ꯈꯛꯇꯅꯤ ꯏꯇꯥꯎ ꯄꯥꯟꯊꯣꯏꯕ ꯄꯣꯊꯥꯒꯦ ꯇꯧꯔꯝꯕꯗꯒꯤ ꯈꯝꯕꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯣ ꯅꯪꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤꯗ ꯅꯪꯒꯤ ꯋꯥꯇꯥꯁꯦ ꯀꯩꯅꯣꯝꯅꯤ ꯋꯥꯔꯝꯕꯀꯥꯁꯦ ꯂꯣꯏꯅ ꯀꯥꯎꯒꯦ ꯇꯧꯋꯦꯕ ꯑꯗꯣ ꯅꯪꯗꯤ ꯊꯕꯛꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤꯅ ꯑꯩꯒꯤꯁꯨ ꯌꯥꯎꯅ ꯈꯔ ꯁꯨꯕꯤꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯁꯣꯝꯗꯅ ꯑꯩꯅꯅꯦ ꯁꯤꯒꯦ ꯇꯧꯋꯦ ꯃꯁꯛꯁꯤꯒ ꯉꯥꯡꯊꯣꯛ ꯇꯧꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯒ ꯏꯅꯨꯡꯉꯥꯟꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯍꯥꯏꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯥꯎꯑꯅꯦ ꯅꯕꯥꯅꯤ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯅꯣꯏ ꯑꯅꯤꯁꯨ ꯋꯥꯔꯦ ꯑꯩꯁꯨ ꯋꯥꯔꯦ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕꯅꯤꯅ ꯑꯗꯣ
Ngasi aina ngamba amati leire. Noi ani kari khangdige hairo. Panthoi haujipu itaw manglo taibanglo yaine wabagi wadi amuk toiba yadre itaw karino chasine kaino nangna pijadoidoba yamna khangninge khambana amu makha tare yarida phagi mana tawrise ngamsu ngamloidabadaba hauji phaminadise ekhoi ohumni ngasi ta mafam sida laklaga mana kari chaninge kaina oho itaw nanga ekhoi gane pulaklise ngasi ngarang khakta natiko tawba yaina pangtau tawnu he mafam se nakhoi ekhoi gine lekai do natte khangabra asumna mina taragane ikai ko asumna inungan mana hairi haima noi anise aibu adukuina pulaklaga haujik fawba aibu thajadaba as loire tu ada lairise urabo asibu kari mange inungan bana makut thinduna taklami panthoiba amadi khambasu man hai sibu kari noni khalladuna mamai singdu onthoktu yenglakpani asumna pukri achoba amagi manakta hainau pambi achoba ama hoduna leibadu urami masige hainau pambi asige sandorakpa masa mareng sing asida masing yamlaba hainau kayana tekthaba makhai palami masibu urubada panthoiba haraubana laurami khambana makhoi anida hairi itaw asidi phajna hawrani he chakala mane hekta chalaga heklura silao aidi ngaiba ngamjeba noi anidi lehokhigadrane ai hogale he panthoibana hoi ngai khone he ai sulakene makhoi ani inungan babu ngairamdana phuk hogatuna hainau makhong tana chatkhirmi somdana ukhong asida phamduna lehaudiba inungan ba aduga masindana madom tumin haijari makhoi ani da munna yenglaga inungan bana itaw nakhoi ani se kya da mangau thiribana aikhoi ohumse pisak pikna laikai amatada chauminarakpa hominarakpani ko ngasisu kya nuksinana pulliba asi haduna mahaksu khambaga panthoibana sakriba maikai tamna mathanda tapna lakli asomdana kamdori panthoiba hainau pambi mathakta kakhatuna hekpa horamki khambana makhada leiduna mathakta yengkhalaga hairami khambana ho itaw makhada amata thadaro chaning mana yadreba hawdeba yamna male hainokse loina sumulle asumna mathakta leiriba panthoibana uthakta leina machinda tumina murum sonduna makhada leiriba khambagi maramda hairami panthoibana nang asidi chaniba mina wana ne hojikta kaabada ngari aduga nang na hainokse yamna mulle hawrani amata thadabiro kainaga khajikta su ai khanbi ba yabani se itaw nangsi uthak asida kaabadane mangairi habni da aibu khangni ai hojik tawgebako nang hainokse ama heklaga makok sida thomdage khangni asumna makhada yamna kanna hairami itaw hainau amata asi haiduna madudagi tanja asimaktada uthakta leiriba panthoibana asumna hairi panthoibana ho itaw hainau langtharaklage yarabo nang okba ngambre yengoko asumna makhada leiriba khamban hairi hoi yaye ado hainau du khara chahansiko aidi hainau macha sune chaning deba sagine saradi ahawbako nang khangledana asumna uthakta leiriba panthoibana makha tarai oh nangna pamnise asoba natro fare adudi nang langtharaklage ko asi haraduna panthoibana achoba hainau ama heklaga khambagi makokta safu kana thomdarai makhada leiriba khambadi mahakki lawai lemfuda panduna leimaida wanthage tauba makhai tusinduna uthakta leiriba panthoibada asumna hairami khambana oh itaw nangi hainau dubo adudagi khara chawbaga leitrabo masidi amna pikmale kaino kokka ngauri tawime ado ai tasengna ngasigi oinadi hainauga amta saningdre he asumna uthakta leiriba panthoiba amu mathakta gi lautharak tuna hairi o itaw adugi wadi
ꯀꯩꯁꯨ ꯈꯟꯕꯤꯒꯅꯣ ꯍꯧꯖꯤꯛꯀꯤ ꯍꯩꯅꯧꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃꯁꯨ ꯂꯩꯌꯦ ꯄꯤꯔꯛꯎꯔꯣ ꯃꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯅꯤꯍꯦ ꯈꯝꯕꯅ ꯃꯈꯥꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯍꯩꯅꯧ ꯑꯁꯤꯅꯅꯦ ꯑꯗꯨꯝ ꯌꯥꯍꯜꯂꯒꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯩꯅꯧꯗꯣ ꯅꯪꯒꯤ ꯑꯣꯏꯖꯔꯣꯀꯣ ꯅꯪ ꯄꯦꯜꯂꯨꯍꯦ ꯇꯣꯔꯕꯣꯠ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯟꯗ ꯄꯥꯎꯗꯥꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯅꯨꯡꯉꯥꯟꯕꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯈꯝꯕꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯏꯅꯨꯡꯉꯥꯟꯕꯅ ꯏꯇꯥꯎ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯈꯝꯕꯅ ꯆꯩꯅꯥ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯁꯨꯃꯥꯏ ꯇꯧꯕꯅꯤ ꯏꯇꯥꯎ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯍꯩꯅꯧ ꯑꯃ ꯂꯪꯊꯔꯛꯄꯗꯅꯦ ꯑꯗꯨꯗ ꯃꯥꯗꯤ ꯆꯨꯝꯅ ꯂꯪꯊꯔꯛꯂꯗꯤ ꯐꯩꯗꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯦꯛꯇ ꯇꯤꯛꯈꯠꯇꯅ ꯊꯣꯝꯊꯔꯛꯄꯒꯤꯅꯤ ꯏꯇꯥꯎ ꯑꯩꯒꯤꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯀꯣꯛꯁꯦ ꯑꯁꯨꯝꯅ ꯏꯅꯨꯡꯉꯥꯟꯕꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯣꯛꯂꯨꯔꯒ ꯁꯥꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥ ꯃꯈꯥ ꯇꯥꯗꯕ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯂꯩꯔꯤꯉꯩ ꯑꯁꯣꯝꯗꯅ ꯃꯥꯝꯇꯣꯟ ꯆꯥꯎꯕꯅ ꯀꯧꯔꯛꯏ ꯊꯕꯛ ꯁꯨꯕ ꯍꯧꯔꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯄꯥꯟꯊꯣꯏꯕ ꯌꯥꯝꯅ ꯊꯨꯅꯃꯛ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯅꯨꯡꯉꯥꯟꯕ ꯑꯃꯗꯤ ꯈꯝꯕꯒ ꯄꯨꯟꯅ ꯊꯕꯛ ꯃꯅꯥꯛꯇ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯊꯕꯛ ꯁꯨꯕꯁꯨ ꯍꯧꯔꯝꯈꯤ ꯊꯕꯛꯁꯨ ꯂꯦꯞꯇꯅ ꯁꯨꯔꯛꯄꯅ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯅꯤ ꯃꯥꯝꯇꯣꯟ ꯆꯥꯎꯕꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯕꯛ ꯁꯨꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯥꯝꯇꯣꯟ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯃꯤ ꯃꯥꯝꯇꯣꯟ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯍꯣꯏ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯇꯕꯨ ꯅꯣꯏꯒꯤ ꯑꯄꯥꯝꯕꯅꯤ ꯏꯅꯨꯡꯉꯥꯟꯕꯅ ꯃꯥꯝꯇꯣꯟ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯅꯆꯥꯁꯤꯡꯅ ꯉꯁꯤ ꯁꯨꯔꯤꯕ ꯊꯕꯛꯁꯤꯕꯨ ꯏꯄꯦꯟ ꯄꯦꯟꯕꯤꯗ꯭ꯔꯕꯔꯥ ꯉꯁꯤꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯕꯅꯦ ꯈꯔꯁꯨ ꯄꯦꯟꯕꯤꯔꯝꯒꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯈꯝꯕꯅ ꯑꯆꯨꯝꯕꯅꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯥꯝꯇꯣꯟ ꯑꯗꯨ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯃꯥꯝꯇꯣꯟ ꯆꯥꯎꯕꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯍꯨꯝꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯉꯁꯤꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯅ ꯍꯌꯦꯡꯃꯛ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯌꯥꯔꯒꯗꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯣ ꯏꯆꯥꯁꯥ ꯅꯣꯏꯕꯨ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯉꯛ ꯅꯣꯝꯅꯗꯨꯅ ꯏꯪꯒꯤꯠꯇ ꯈꯪꯅꯩ ꯑꯗꯨꯒ ꯏꯅꯨꯡꯉꯥꯟꯕꯅ ꯃꯥꯝꯇꯣꯟ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯣꯏ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯈꯛꯇꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯍꯥꯏꯕꯗꯤ ꯑꯍꯤꯡ ꯂꯦꯛꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯕ ꯅꯆꯥꯁꯤꯡꯅꯗꯤ ꯃꯥꯝꯇꯣꯟ ꯆꯥꯎꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯅꯕꯨ ꯌꯥꯔꯕꯗꯤ ꯐꯔꯦ ꯑꯩꯅꯁꯨ नखोई खत्तमक थादोकपदुसु नुंगाइते अदुनने हेक्ता हनख्रो हाइदुना अदुगा युम असिगी मपुना हाइरिबा वाफम असि हेक्ता हिक्तोकपसु नुंगाइतदना तौरिबनी मरमदि अखोइना नोंमगी सुजन उमजरगा चाबनिदो मपुना यानबा चटपा हाइबसिना थबक सुरिबा सिनमी अखोइगिदि अमत्ता ngaइरबा पम्बैनी अदुना इचासा फरे फरे अदुदि युम असिगी मनुंगदने चंगलगा होरेन अहिंग यारेकनबा तुम्फम चाफम जे सेम साबो ओइना अखोइ पुना चंगदुना येंगलोरसि लाओ असि हाइदुना हौगलओ हाइरमी असुमना मखा तारकपदा मखोइसु युम असिदा चंगदुना अहिंग अमा यारेकनबगिदमक येंगलमी अदुगा युम असिगे मनुंगदा का मरिनी लेरिबा मयाइ थंगबा का असिदा मामतोन चावबना माना अहन ओइबनिना महाक तुमलगे हाइदुना थंगनबदा लेरिबा का सिंग असिदा नखोइ तुमलो हाइदुना हाइबिरमखि असुमना नुमिदांगी मतमनी मयामगी चाक इसिंग मखोइ अहुमना थोंगलमी असुमना चाकसंगदा मखोइ अहुम वारी सादुना लेरमी खमबना इताव ngasidi amukta phawba yumda sak ising thonglaktriba ekhoina thongba sak insang sibu chaba bu yadaribra inungan bana adugi wadi kainomdi soitre he panthoibana kem khalun he aina thongba insang se hek hawte hairaba amuk hanaga ai
ꯆꯥꯛ ꯑꯃꯇ ꯊꯣꯡꯉꯨꯍꯦ ꯈꯝꯕꯅ ꯌꯥꯔꯦꯗ ꯌꯥꯔꯦꯗ ꯏꯁꯥꯅ ꯄꯪꯊꯥ ꯊꯥꯒꯠꯂꯒꯅꯦ ꯍꯤꯟꯖꯥꯡ ꯍꯥꯎꯒꯗꯕꯗꯣ ꯅꯠꯇꯦꯀꯣ ꯉꯁꯤꯒꯤꯗꯤ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯄꯥꯟꯊꯣꯏꯕ ꯏꯕꯣ ꯅꯪꯁꯤ ꯌꯥꯝꯅ ꯄꯛꯇꯦꯀꯣ ꯑꯁꯦꯡꯕ ꯌꯥꯝ ꯋꯥꯏ ꯅꯪ ꯑꯁꯣꯝ ꯀꯥꯗ ꯂꯩꯔꯨꯒꯦꯔꯥ ꯑꯩꯈꯣꯏꯅꯦ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯊꯣꯡꯍꯧꯒꯦ ꯍꯣꯔꯦꯟ ꯂꯣꯏꯔꯛꯑꯒ ꯀꯧꯔꯛꯀꯦ ꯆꯠꯂꯣ ꯈꯝꯕ ꯋꯥ ꯉꯥꯡꯂꯝꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛꯁꯪꯂꯣꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯏꯅꯨꯡꯉꯥꯟꯕꯅ ꯈꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯁꯥꯎꯔꯕꯣ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯕꯁꯤꯗꯕ ꯅꯪꯁꯨ ꯌꯥꯏꯍꯦ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛꯁꯪꯗ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯔꯗꯨꯅ ꯇꯨꯝꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯏ ꯏꯃꯨꯡꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯀꯥꯗꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯇꯨꯝꯐꯝ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯝꯕꯁꯨ ꯂꯣꯏꯅꯃꯛ ꯇꯨꯝꯊꯅꯔꯝꯈꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯝꯈꯤ ꯃꯇꯝ ꯑꯁꯤꯗ ꯈꯝꯕꯗꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯪꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯛꯄꯗꯒꯤ ꯇꯨꯝꯕ ꯀꯥꯏꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄꯅꯤ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯒ ꯇꯨꯝꯂꯨꯔꯒ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯄꯒꯤ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯏꯃꯨꯡꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕ ꯌꯦꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯝꯕ ꯌꯨꯝꯒꯤ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯁꯤꯗ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯨꯝꯅ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯏꯁꯩ ꯁꯛꯂꯤꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯀꯩꯅꯣꯗ ꯃꯤꯅ ꯇꯨꯝꯅꯕ ꯍꯤꯞꯅꯕ ꯃꯇꯝ ꯑꯁꯤꯗꯕꯣ ꯃꯁꯤꯗꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯕ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯏꯇꯥꯎꯁꯤꯡꯁꯤ ꯍꯧꯗꯣꯛꯄꯅ ꯐꯗꯣꯏ ꯆꯠꯂ ꯍꯩꯁ ꯃꯁꯤꯗꯤ ꯏꯇꯥꯎꯁꯤꯡꯁꯦ ꯍꯧꯗꯣꯛꯍꯧꯔꯒꯦ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯈꯝꯕ ꯏꯅꯨꯡꯉꯥꯟꯕ ꯍꯥꯟꯅ ꯍꯧꯗꯣꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯏꯅꯨꯡꯉꯥꯟꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯈꯝꯕꯅ ꯃꯁꯥ ꯅꯣꯝ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯂꯕꯗꯨꯗꯗꯤ ꯇꯨꯝꯕꯁꯨ ꯀꯥꯏꯔꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯃꯤꯠꯇꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯨꯡꯉꯥꯟꯕꯅ ꯀꯩꯗꯧꯔꯛꯀꯦ ꯏꯇꯥꯎ ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯤꯁꯤꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯒꯁꯦ ꯂꯣꯏꯅ ꯀꯥꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤꯁꯤꯕꯣ ꯈꯝꯕ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯩꯅ ꯉꯁꯥꯏꯗꯩꯅꯦ ꯇꯨꯃꯤꯟꯅꯅꯦ ꯏꯊꯟꯇ ꯇꯥꯔꯤꯅꯦ ꯈꯪꯂꯕꯣ ꯑꯩꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯣ ꯍꯧꯗꯣꯛꯅꯤꯡꯗꯦ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯕꯨ ꯌꯥꯗꯕ ꯑꯃ ꯂꯩꯔꯕ ꯇꯥꯎ ꯍꯧꯖꯤꯛ ꯃꯄꯥꯟꯗꯅꯦ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯏꯁꯩ ꯁꯛꯂꯛꯂꯤꯕꯁꯦ ꯇꯥꯔꯕ꯭ꯔꯥ ꯏꯅꯨꯡꯉꯥꯟꯕ ꯀꯩꯅꯣ ꯇꯥꯗꯦꯅ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅ ꯏꯁꯩ ꯁꯛꯇꯣꯔꯤꯒꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯅꯦ ꯑꯀꯣꯏꯕ ꯄꯨꯝꯕꯁꯦ ꯂꯝꯍꯥꯡ ꯉꯥꯛꯇꯅꯤ ꯃꯔꯛꯁꯤꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯦ ꯑꯁꯤ ꯈꯛꯇꯅꯤ ꯅꯛꯅꯕꯗ ꯌꯨꯝ ꯑꯃꯠꯇꯁꯨ ꯇꯥꯕ ꯅꯠꯇꯦ ꯅꯪꯁꯤꯗꯤ ꯐꯔꯛ ꯌꯥꯝꯅ ꯐꯨꯏꯌꯦꯕꯣ ꯈꯝꯕ ꯃꯊꯥ ꯉꯥꯏꯍꯥꯛ ꯁꯥꯏ ꯑꯃꯨꯛ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯅꯥꯄ ꯆꯤꯛꯅ ꯇꯥꯔꯝꯃꯤ ꯏꯅꯨꯡꯉꯥꯟꯕ ꯇꯥꯗꯦ ꯍꯥꯏꯔꯕꯁꯨ ꯈꯝꯕꯗꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩꯗꯣ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯏꯅꯨꯡꯉꯥꯟꯕꯗ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯈꯝꯕꯅ ꯏꯇꯥꯎ ꯇꯥꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯣ ꯏꯅꯨꯡꯉꯥꯟꯕꯅ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯈꯝꯕ ꯌꯥꯔꯦ ꯅꯪ ꯇꯨꯝꯍꯧꯔꯣ ꯍꯥꯏꯁꯤꯅꯤ ꯍꯌꯦꯡꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯑꯩꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯇꯨꯝꯍꯧꯔꯣ ꯅꯪ ꯈꯝꯕꯅ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯒꯤꯁꯦ ꯑꯁꯦꯡꯕꯅꯦ ꯊꯥꯖꯗ꯭ꯔꯒ ꯇꯨ ꯑꯃꯨꯛ ꯁꯛꯂꯛꯑꯦ ꯏꯇꯥꯎ ꯑꯩꯗꯤ ꯁꯨꯝ ꯀꯤꯈꯠꯂꯛꯑꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯑꯀꯤꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯨꯔꯒ ꯏꯅꯨꯡꯉꯥꯟꯕꯁꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯏꯅꯨꯡꯉꯥꯟꯕꯅ ꯐꯔꯦ ꯏꯇꯥꯎ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯅꯪ ꯇꯨꯝꯊꯅꯕ ꯇꯧꯔꯣ ꯑꯩ ꯅꯪꯕꯨ ꯇꯨꯝꯕ ꯉꯥꯏꯔꯒꯦꯁꯦ ꯏꯇꯥꯎ ꯅꯪ ꯇꯨꯝꯅꯕ ꯇꯧꯔꯣ ꯈꯝꯕ ꯏꯅꯨꯡꯉꯥꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯁꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯅ ꯂꯩꯇꯥꯐꯝ ꯈꯪꯖꯔꯝꯈꯤꯗꯦ ꯏꯅꯨꯡꯉꯥꯟꯕ
ꯃꯍꯥꯛꯁꯨ ꯇꯨꯝꯊꯔꯒꯦ ꯈꯟꯅ ꯍꯤꯞꯊꯔꯛꯄꯅꯤ ꯈꯪꯍꯧꯗꯦ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯏꯪꯉ ꯉꯛꯅ ꯑꯃꯨꯛ ꯍꯤꯞꯊꯔꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯅꯥꯞꯄ ꯆꯤꯛꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯅ ꯋꯥꯈꯟꯗ ꯈꯟꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯥꯔꯛꯂꯤꯕ ꯑꯗꯣ ꯈꯝꯕꯅ ꯍꯦꯛ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯝꯃꯤ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯣ ꯑꯁꯨꯝꯅ ꯁꯛꯂꯝꯃꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯆꯤꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯀꯔꯤꯒꯤ ꯏꯗꯣꯝ ꯊꯝꯂꯝꯂꯤꯕ ꯑꯍꯤꯡꯒꯤ ꯊꯥꯕꯜ ꯃꯉꯥꯜ ꯑꯁꯤꯅ ꯑꯩꯕꯨ ꯍꯟꯅ ꯍꯟꯅ ꯋꯥꯍꯜꯂꯤ ꯅꯪꯗꯤ ꯇꯧꯁꯤꯟꯅꯕꯅꯤ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯕꯅꯤ ꯂꯧꯅꯝ ꯆꯥꯎꯕꯅꯤ ꯅꯍꯥꯛꯇꯤ ꯑꯁꯨꯝꯅ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯌꯦꯛ ꯑꯁꯤꯕꯨ ꯇꯥꯔꯨꯕꯗ ꯏꯅꯨꯡꯉꯥꯟꯕ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯄ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯁꯨꯝꯅ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯗ꯭ꯔꯅꯦ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯅꯦ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩ ꯏꯇꯣꯝꯇ ꯊꯣꯛꯄꯗꯤ ꯆꯨꯝꯗꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯗꯣꯛꯂꯒꯦ ꯂꯨꯔꯤꯕ ꯑꯃꯅ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯄꯥꯟꯊꯣꯏꯕꯒꯤ ꯃꯐꯝꯗ ꯋꯥꯁꯦ ꯍꯧꯗꯣꯛꯄꯒ ꯑꯩ ꯑꯃꯨꯛ ꯑꯉꯥꯎꯕ ꯇꯥꯒꯗꯧꯕꯅꯤ ꯇꯧꯔꯤꯁꯤ ꯑꯁ ꯂꯨꯗꯧꯔꯤꯗ ꯍꯣꯏꯗ ꯇꯟꯖꯥ ꯑꯁꯤꯗꯁꯨ ꯍꯥꯏꯗ ꯌꯥꯔꯤꯕ꯭ꯔꯥ ꯍꯦꯛꯇ ꯃꯊꯪ ꯃꯊꯪ ꯍꯧꯗꯣꯛꯂꯒꯦ ꯑꯁꯤ ꯈꯜꯂꯒ ꯄꯟꯊꯥꯕ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯗꯣꯛꯂꯝꯃꯤ ꯈꯝꯕꯗꯤ ꯇꯨꯝꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯛꯏ ꯄꯥꯟꯊꯣꯏꯕꯗꯤ ꯍꯧꯗꯣꯛꯄꯗ ꯏꯇꯥ ꯇꯥꯔꯝꯗꯦ ꯈꯝꯕꯅ ꯑꯃꯨꯛ ꯄꯥꯟꯊꯣꯏꯕꯒꯤ ꯃꯁꯥꯗꯣ ꯅꯣꯝ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯕꯗ ꯍꯧꯒꯠꯂꯛꯏ ꯄꯥꯟꯊꯣꯏꯕꯅ ꯃꯃꯤꯠ ꯃꯅꯥꯒ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯗꯨꯅ ꯍꯧꯒꯠꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯛꯏ ꯄꯥꯟꯊꯣꯏꯕꯅ ꯑꯁ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯍꯧꯗꯣꯛꯂꯤꯁꯤꯕꯣ ꯅꯣꯡꯁꯨ ꯉꯥꯟꯗ꯭ꯔꯤ ꯅꯕꯥꯅꯤꯁꯦ ꯅꯇꯧꯗꯤ ꯐꯖꯅ ꯂꯩꯇꯕꯖꯥꯠꯅꯤ ꯃꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯀꯥꯟꯁꯤꯗꯕ ꯀꯩꯅꯣ ꯋꯥꯒ ꯑꯃꯇ ꯉꯥꯡꯗꯅ ꯂꯩꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯏꯅꯨꯡꯉꯥꯟꯕ ꯑꯃꯗꯤ ꯈꯝꯕ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯁꯤꯗ ꯊꯥꯖꯔꯝꯗꯦ ꯏꯅꯨꯡꯉꯥꯟꯕꯒ ꯈꯝꯕꯒꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯏ ꯏꯅꯨꯡꯉꯥꯟꯕꯅ ꯇꯨꯃꯤꯟꯅ ꯌꯨꯝꯌꯥꯏ ꯀꯥꯗ ꯊꯝꯂꯤꯕ ꯊꯥꯡꯃꯩ ꯕꯨꯗꯣꯟ ꯑꯗꯣ ꯂꯧꯗꯨꯅ ꯃꯈꯣꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯨꯃꯤꯟꯅ ꯃꯈꯣꯟ ꯃꯋꯥ ꯑꯃꯠꯇ ꯇꯥꯍꯟꯗꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤ ꯈꯝꯕꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯂꯤ ꯃꯈꯣꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯄꯥꯟꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯊꯣꯛꯂꯛꯏ ꯏꯅꯨꯡꯉꯥꯟꯕ ꯃꯩꯔꯥ ꯑꯗꯨꯗꯣ ꯄꯥꯏꯔꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ ꯄꯥꯟꯊꯣꯏꯕꯅ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯂꯤ ꯈꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯊꯪꯗꯨꯅ ꯃꯩꯉꯥꯜ ꯑꯁꯤꯅ ꯐꯪꯕ ꯖꯒꯥ ꯃꯐꯝ ꯈꯔꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯃꯇꯥꯏ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯄꯥꯏꯈꯤꯕꯒꯨꯝ ꯆꯠꯈꯤꯕꯒꯨꯝ ꯇꯧꯕ ꯑꯃ ꯍꯥꯏꯐꯦꯠꯇꯪ ꯎꯍꯧꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯋꯥꯗꯤ ꯃꯈꯥ ꯇꯥꯅꯗꯦ ꯑꯃꯨꯛ ꯆꯪꯈ꯭ꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯔꯣꯝꯗꯒꯤꯅꯣ ꯈꯣꯟꯖꯦꯜ ꯍꯧꯅ ꯁꯣꯟꯊꯥꯡꯅꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯣꯛꯂꯛꯏ ꯃꯥꯏꯀꯩ ꯈꯪꯗ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯣꯡꯃꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯔꯝꯈꯤꯗꯦ ꯉꯥꯏꯍꯥꯛ ꯃꯊꯥ ꯁꯥꯏ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯇꯝ ꯑꯁꯤ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗꯅꯤ ꯅꯨꯄꯤ ꯑꯃꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯏ ꯏꯅꯨꯡꯉꯥꯟꯕꯅ ꯏꯇꯥꯎ ꯏꯃꯨꯡ ꯆꯪꯍꯣꯔꯁꯤ ꯃꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯐꯕꯒꯤ ꯈꯨꯗꯝꯗꯤ ꯅꯠꯇꯦ ꯄꯥꯟꯊꯣꯏꯕꯅ ꯉꯥꯏꯈꯣ ꯏꯇꯥꯎ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤꯃꯗꯤ ꯈꯪꯂꯁꯦ ꯃꯥꯅ ꯉꯝꯍꯟꯕ ꯌꯥꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯁꯤꯗꯤ ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯍꯤꯡ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯑꯃꯗꯤ ꯑꯣꯏꯗꯦ ꯏꯅꯨꯡꯉꯥꯟꯕꯅ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯆꯪꯂꯁꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯒꯨꯝꯁꯤ ꯏꯇꯥꯎ ꯈꯝꯕ ꯏꯇꯥꯎ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯏꯃꯨꯡꯗ ꯆꯪꯍꯧꯔꯁꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯇꯨ ꯆꯨꯝꯕꯁꯨ ꯐꯥꯎꯏꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯑꯃꯨꯕ ꯍꯧꯗꯣꯡ ꯑꯃꯅ ꯌꯨꯝꯊꯛꯇꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯁꯤꯗ ꯐꯜ ꯂꯥꯎꯅ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯄꯥꯈꯠꯅꯗꯨꯅ ꯂꯥꯎꯅꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯥꯈꯠꯅ ꯃꯃꯥꯏꯗꯨ
ꯑꯣꯟꯊꯣꯛꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕ ꯃꯃꯥꯏ ꯂꯨꯛꯊꯔꯞ ꯇꯧꯅ ꯃꯈꯣꯡ ꯂꯩꯕꯥꯛꯇ ꯊꯦꯡꯗꯅ ꯃꯃꯤ ꯁꯥꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯎꯔꯝꯃꯤ꯫ ꯈꯝꯕ ꯈꯣꯟꯖꯦꯜ ꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯉꯝꯗꯅ, ꯃꯆꯤꯜ ꯀꯥꯡꯊꯣꯛꯄ ꯉꯝꯗꯅ ꯃꯈꯣꯡꯗꯣ ꯅꯤꯛꯄ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯟꯊꯣꯏꯕꯅ ꯌꯦꯡꯂꯛꯄꯗ ꯈꯝꯕꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯁꯥ ꯅꯣꯝꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯈꯝꯕꯅ ꯎꯔꯤꯕ ꯑꯁꯣꯝꯗ ꯃꯀꯨꯞ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯅꯨꯡꯉꯥꯟꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯐꯠ ꯌꯦꯡꯂꯨꯏ꯫ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯃꯤ ꯁꯥꯃꯤꯒꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯃꯤ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯊꯨꯅ ꯌꯥꯡꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯃꯃꯥꯏ ꯅꯣꯟꯊꯔꯝꯕꯗꯒꯤ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯇꯨꯅ ꯃꯤꯠꯌꯦꯡ ꯈꯥꯅ ꯈꯥꯅ ꯌꯦꯡꯂꯒ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯏꯅꯨꯡꯉꯥꯟꯕ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡꯃꯩ ꯕꯨꯗꯣꯟ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ꯫ ꯄꯥꯈꯠꯄ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯊꯨꯛꯀꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯕꯨ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯈꯣꯟꯖꯦꯜ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯥꯡꯃꯩ ꯄꯨꯗꯣꯟ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯕꯗ ꯃꯨꯠꯂꯝꯗꯥꯏꯒꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯊꯣꯡꯁꯨ ꯈꯪꯍꯥꯡ ꯍꯥꯡꯂꯕꯗ ꯏꯃꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯍꯧꯒꯠꯅꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ꯫ ꯏꯅꯨꯡꯉꯥꯟꯕꯅ ꯑꯀꯤꯕ ꯋꯥꯔꯤꯗꯨ ꯄꯥꯈꯠꯅ ꯂꯤꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯕꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯈꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯑꯀꯤꯕꯇꯅ ꯊꯜꯂꯕ ꯃꯔꯛ ꯑꯁꯤꯗ ꯈꯝꯕ ꯑꯃꯨꯛ ꯂꯩꯔꯝꯗꯕ ꯑꯁꯤꯗꯗꯤ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯕ ꯄꯥꯈꯠꯄ ꯐꯥꯎꯔꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗꯒꯤ ꯃꯩꯔꯥ ꯃꯩ ꯑꯃꯨꯛ ꯆꯝꯈꯠꯇꯨꯅ ꯊꯨꯅꯃꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ꯫ ꯃꯤꯌꯥꯝꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯣ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯉꯛꯅ ꯌꯦꯡꯅꯔꯤ꯫ ꯏꯅꯨꯡꯉꯥꯟꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯝꯕꯗꯤ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯝꯇꯣꯟ ꯆꯥꯎꯕ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗ ꯈꯔꯁꯨ ꯉꯥꯡꯕꯤꯔꯝꯃꯤ꯫ "ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯔꯝ ꯇꯥꯛꯂꯝꯕ ꯌꯥꯗꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯗꯨꯅ ꯈꯝꯕꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯗ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯃꯌꯥꯝꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯌꯨꯝꯒꯤ ꯃꯪꯒꯣꯟꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯀꯔꯤ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯍꯧꯖꯤꯛꯄꯨ ꯍꯥꯏꯗꯨꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯕꯒ ꯏꯅꯨꯡꯉꯥꯟꯕꯒꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯇꯥꯎ ꯈꯝꯕꯒꯤ ꯋꯥꯈꯜꯗ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯏꯂꯥꯡ ꯂꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯂꯥꯞꯇꯛꯅ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗꯒꯤ ꯇꯥꯔꯛꯏ꯫ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯇꯝ ꯑꯁꯤꯗ ꯃꯥꯝꯇꯣꯟ ꯆꯥꯎꯕꯅ ꯏꯅꯨꯡꯉꯥꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ ꯏꯅꯨꯡꯉꯥꯟꯕ, ꯏꯃꯨꯡꯗ ꯆꯪꯂꯒꯅꯦ ꯌꯨꯝ ꯃꯅꯨꯡꯗ ꯊꯥꯟꯗꯨꯅ ꯊꯝꯂꯤꯕ ꯃꯩꯔꯥ ꯃꯩ ꯑꯗꯣ ꯄꯨꯊꯣꯔꯛꯎ꯫ ꯑꯩꯈꯣꯏ ꯈꯝꯕꯕꯨ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯕꯅꯤꯅꯦꯍꯦ꯫ ꯍꯧꯖꯤꯛ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯍꯥꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯂꯌꯥꯝ ꯐꯠꯇꯕꯅ ꯄꯨꯗꯨꯅ ꯆꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯍꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯂꯝꯍꯥꯡꯅꯤ꯫ ꯑꯁꯨꯝꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯦ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯃꯥꯡꯖꯧꯅꯅ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯊꯨꯅꯅꯦ ꯆꯠꯅꯕ ꯇꯧꯁꯤꯀꯣ." ꯑꯁꯨꯝꯅ ꯏꯅꯨꯡꯉꯥꯟꯕꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯊꯨꯅ ꯆꯪꯗꯨꯅ ꯊꯥꯡꯃꯩ ꯄꯨꯗꯣꯟ ꯑꯗꯨꯕꯨ ꯂꯧꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯥꯟꯊꯣꯏꯕ ꯑꯃꯗꯤ ꯏꯅꯨꯡꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯨꯠꯇ ꯊꯥꯡꯃꯩ ꯃꯩꯔꯥ ꯄꯥꯏꯔꯗꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯥꯄꯤ ꯁꯤꯡꯅꯥꯡꯇꯅ ꯊꯜꯂꯕ ꯃꯄꯥ ꯑꯃꯗ ꯈꯝꯕ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯝꯕꯗꯤ ꯃꯌꯥꯗ ꯇꯤꯟꯕꯣꯡ ꯀꯥꯔꯒ ꯃꯃꯤꯠ ꯉꯧꯔꯣꯡ ꯉꯧꯔꯣꯡ ꯑꯣꯟꯈꯠꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯍꯤꯡꯅ ꯍꯤꯡꯇꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯌꯥꯝꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯝꯇꯣꯟ ꯆꯥꯎꯕꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯀꯅꯥꯅꯣ ꯃꯤ ꯑꯃꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯣꯔꯒ ꯄꯨꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯈꯝꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯧꯒꯠꯂꯒ ꯃꯤ ꯑꯃꯅ ꯄꯣꯔꯗꯨꯅ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯑꯀꯤꯕ ꯄꯣꯛꯅꯕ ꯃꯈꯩ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯁꯨꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯌꯧꯔꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯝꯕꯕꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯈꯝꯕꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯁꯤꯃꯗꯤ ꯃꯌꯥꯝꯁꯨ
ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯗꯨꯅ ꯂꯩꯅꯔꯤ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯏꯅꯨꯡꯉꯥꯟꯕ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤꯕ ꯃꯥꯒꯤ ꯃꯇꯥꯎ ꯈꯝꯕꯅ ꯁꯣꯛꯇꯨꯅ ꯇꯥꯔꯤꯕ ꯑꯁꯤ ꯎꯪꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯝꯇꯣꯟꯅ ꯍꯥꯏꯕꯒ ꯇꯥꯗꯕ ꯃꯈꯩ ꯋꯥꯈꯜ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩꯔꯤ ꯃꯥꯝꯇꯣꯟ ꯆꯥꯎꯕ ꯏꯅꯨꯡꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤ ꯎꯔꯒ ꯃꯥꯁꯨ ꯀꯟꯅ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯖꯔꯝꯗꯦ ꯑꯁꯨꯝꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯍꯥꯏꯕꯤꯔꯝꯃꯤ ꯃꯥꯝꯇꯣꯟ ꯆꯥꯎꯕꯅ ꯏꯅꯨꯡꯉꯥꯟꯕ ꯀꯩꯗꯧꯔꯕꯒꯦ ꯏꯅꯨꯡꯉꯥꯟꯕ ꯐꯨꯡꯕꯪꯅꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯕꯒꯨꯝ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯥꯝꯇꯣꯟꯁꯨ ꯀꯩꯗꯧꯔꯨꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯜꯂꯗꯨꯅ ꯄ꯭ꯔꯞ ꯊꯨꯅ ꯑꯃꯨꯛ ꯃꯅꯤꯡ ꯊꯪꯕ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯕꯅ ꯈꯝꯕꯒꯤ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯕ ꯃꯁꯥ ꯄꯨꯝꯕ ꯌꯦꯡꯕꯤꯔꯤ ꯃꯥꯝꯇꯣꯟ ꯆꯥꯎꯕꯁꯨ ꯍꯥꯊꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯁꯨꯅ ꯍꯥꯏꯐꯦꯠ ꯐꯝꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯇꯅ ꯇꯩꯔꯕ ꯈꯔ ꯍꯦꯟꯅ ꯁꯣꯛꯄ ꯃꯄꯥꯗ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯗ ꯈꯔ ꯂꯨꯞꯂꯒ ꯍꯤꯒꯥꯛ ꯌꯩꯕꯤꯕꯒꯨꯝꯅ ꯇꯩꯊꯣꯛꯄꯤꯔꯤ ꯑꯁꯨꯝꯅ ꯈꯪꯍꯧꯗ ꯈꯝꯕ ꯃꯃꯤꯠ ꯈꯪꯐꯪ ꯄꯥꯡꯊꯣꯛꯂꯛꯇꯨꯅ ꯃꯤꯐꯝ ꯂꯥꯎꯊꯣꯛꯇꯨꯅ ꯃꯥꯝꯇꯣꯟ ꯆꯥꯎꯕꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯌꯥꯝ ꯄꯨꯝꯕꯁꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯔꯒ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯝꯇꯣꯟ ꯆꯥꯎꯕꯅ ꯏꯕꯨꯡꯉꯣ ꯈꯝꯕ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯈꯝꯕꯅ ꯃꯥꯝꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯕꯅ ꯑꯃꯨꯛ ꯈꯝꯕꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯂꯧꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯝꯕ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯄꯥꯟꯊꯣꯏꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯦꯠꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯕ ꯈꯝꯕꯅ ꯈꯪꯍꯧꯗ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯂꯕꯗ ꯁꯣꯔ ꯐꯨꯟꯒꯠꯈꯤꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯉꯝꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯈꯝꯕꯒꯤ ꯃꯄꯥꯡꯒꯜꯅ ꯀꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯉꯝꯂꯝꯗꯦ ꯀꯔꯤꯁꯨ ꯑꯉꯛꯄꯅꯤ ꯈꯝꯕꯒꯤ ꯃꯁꯥꯗ ꯀꯔꯤ ꯇꯧꯈꯤꯕ ꯑꯁꯨꯝꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯁꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯇꯝ ꯑꯁꯤꯗ ꯏꯅꯧꯉꯥꯟꯕ ꯈꯝꯕꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒ ꯑꯃꯠꯇ ꯇꯥꯗꯕ ꯃꯈꯩ ꯃꯉꯛ ꯊꯦꯛꯊꯗꯨꯅ ꯑꯀꯤꯕ ꯃꯑꯣꯡ ꯑꯃꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯏꯅꯨꯡꯉꯥꯟꯕꯗ ꯈꯝꯕ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯄꯣꯛꯅꯔꯦ ꯄꯥꯟꯊꯣꯏꯕꯒꯤ ꯃꯉꯛ ꯁꯝ ꯄꯥꯏꯔꯝꯕꯗꯒꯤ ꯊꯥꯗꯣꯛꯂꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯛ ꯊꯦꯛꯊꯔꯗꯨꯅ ꯌꯦꯡꯂꯒ ꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯀꯟꯅ ꯃꯦꯠꯂꯤ ꯈꯝꯕꯅ ꯏꯅꯨꯡꯉꯥꯟꯕꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯄꯥꯟꯊꯣꯏꯕꯅ ꯈꯝꯕꯕꯨ ꯀꯣꯟꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯃꯌꯥꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯥꯛꯅ ꯐꯥꯅꯗꯨꯅ ꯂꯩꯔꯤ ꯈꯝꯕꯅ ꯍꯦꯟꯅꯗꯨꯝ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯇꯨꯅ ꯃꯌꯥꯝꯕꯨ ꯃꯥꯅ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯂꯪꯊꯨꯔꯛꯏ ꯑꯗꯨꯒ ꯈꯝꯕ ꯌꯨꯝꯌꯥꯏꯗ ꯂꯦꯞꯇꯨꯅ ꯃꯁꯣꯡ ꯐꯟꯗꯨꯅ ꯃꯌꯥꯝꯗ ꯀꯣꯏꯅꯦꯝ ꯃꯉꯛ ꯊꯦꯛꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥ ꯃꯥꯏꯊꯣꯡꯗ ꯁꯨꯛꯆꯟꯅ ꯃꯌꯥꯗ ꯉꯪꯂꯗꯨꯅ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅꯗꯨꯝ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤꯗ ꯈꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯌꯨꯝꯊꯛꯀꯤ ꯃꯇꯣꯟꯗ ꯊꯦꯡꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯈꯪꯍꯧꯗ ꯐꯠ ꯋꯥꯡꯅ ꯍꯦꯛꯇ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯣ ꯊꯦꯛꯇꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯅꯈꯣꯏ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯠꯀꯅꯤ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯥꯏꯔꯛꯄ ꯍꯧꯔꯛꯏ ꯃꯥꯝꯇꯣꯟ ꯆꯥꯎꯕ ꯄꯥꯟꯊꯣꯏꯕ ꯑꯃꯗꯤ ꯏꯅꯨꯡꯉꯥꯟꯕ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯀꯤꯕ ꯆꯨꯆꯨꯡꯕ ꯌꯣꯝꯁꯤꯜꯂꯛꯄꯒꯨꯝ ꯃꯇꯧꯏ ꯑꯁꯨꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯅꯩ ꯈꯝꯕ ꯑꯁꯨꯝꯅ ꯋꯥꯡꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯂꯒ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯁꯨ ꯐꯟꯗꯣꯛꯂꯒ ꯃꯈꯣꯡ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯁꯨꯝꯅ ꯑꯀꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯌꯦꯡꯅꯩ ꯄꯥꯟꯊꯣꯏꯕꯅ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯨꯝꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯈꯝꯕꯗꯤ ꯊꯋꯥꯏ ꯑꯃꯗ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯅꯆꯨꯡꯕ ꯄꯣꯛꯇꯦ ꯃꯇꯝ ꯑꯁꯤꯗ ꯈꯝꯕꯅ ꯑꯁꯨꯝꯅ ꯃꯑꯣꯡ ꯆꯥꯗꯅ ꯂꯩꯔꯤꯉꯩ ꯃꯥꯝꯇꯣꯟ ꯆꯥꯎꯕ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ ꯀꯔꯤ ꯈꯜꯂꯛꯄꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯁꯥ ꯄꯥꯏꯗꯨꯅ ꯊꯦꯡꯒꯦ ꯍꯦꯛ ꯃꯇꯧꯕꯒ ꯈꯝꯕ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯁꯨ ꯌꯥꯡꯈꯠꯂꯛꯇꯨꯅ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯃꯈꯩ ꯈꯪꯂꯗꯨꯅ
ꯃꯝꯇꯣꯜ ꯆꯥꯎꯕ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯇꯨꯁꯤꯜꯂꯤ ꯈꯝꯕ ꯃꯃꯤꯠ ꯄꯨꯝꯕ ꯏ ꯃꯆꯨꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯁꯜꯂꯛꯏ ꯑꯁꯨꯝꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯩꯈꯥ ꯆꯤꯛꯇꯨꯅ ꯃꯉꯛ ꯊꯤꯛꯊꯔꯗꯨꯅ ꯈꯨꯠꯁꯥ ꯄꯨꯝꯕ ꯀꯣꯟꯁꯤꯟ ꯇꯥꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯝꯇꯣꯟ ꯆꯥꯎꯕꯒꯤ ꯂꯨꯁꯝꯗ ꯇꯥꯞ ꯂꯥꯎꯅ ꯈꯪꯄꯥꯏ ꯍꯦꯛꯇ ꯄꯥꯏꯔꯗꯨꯅ ꯌꯨꯝꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯏ ꯑꯁꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯐꯛꯂꯥꯡꯗ ꯌꯩꯁꯤꯟꯈꯤꯗꯨꯅ ꯃꯥꯝꯇꯣꯟ ꯆꯥꯎꯕ ꯒ꯭ꯌꯥꯟ ꯍꯥꯏꯐꯦꯠ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯈꯝꯕ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯃꯈꯣꯡꯗꯣ ꯗꯝ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ ꯃꯌꯥꯝꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯃꯒ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯈꯝꯕ ꯃꯈꯥꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯃꯈꯥꯗ ꯂꯨꯛꯊꯔꯗꯨꯅ ꯂꯩ ꯏꯅꯨꯡꯉꯥꯟꯕ ꯏꯇꯥꯎ ꯅꯪ ꯑꯩꯈꯣꯏꯕꯨ ꯀꯥꯎꯔꯗ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯅꯪ ꯀꯩꯗꯧꯔꯕꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯤꯕ ꯃꯇꯧ ꯑꯃꯒꯨꯝꯅ ꯂꯩ ꯈꯝꯕꯒꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯅ ꯊꯣꯛꯏ ꯑꯃꯨꯛꯁꯨ इखंग खंगहुदना मवोंग अमा तौरक्ले खंबा मखुट अनिना फंदोक्लगा मखुट खंदुना संसाबगी मवोंगदा तौरई असुना मंगक नोंथदुनासु लै मचिंदि लेंगदना अदुमक मवोंग असिदा लैरि असुना चेंथोखिबा कांगु मखैदि मनिंग थोंगदा हांगलगा माना हिंगलबा माइके सलाय खंगदबा मखै सेनखि युम मसिदा मखोय मरि खक्तमक लेहरि असुम तौना मतम असिदा खंबा तपना असुम चंगसिलई पांथोइबा अमदि इनुंगानबा कोनसिनदुना येंगी असुमना येंबा ngamda थक थक निकलदुना चेप्थदुना तुंग हनहनदुनासु चथोलई असुना ममैदा फक्लांग मपादा यौसिलक्तुना अरोइबा खोंफम ओइसिलई असुमना उपाय लेता करी तौगदबनो हाइफमसु खंगदना अकीबसु थंजिलई अदुगा अंगकपा थुकटपना येंगली मखोय अनिना खंबगी अकीबा मतौ असिदा सोमदना ज्ञान मांगदुना तादुना लैरिबा मामतोन चावबदी मतम असिदा खंबा संसादुना लाक्लंबदगी सपलेपलगा फुग होगलई अदुगा मुन्ना येंगलई मखोय अनिदा मखुत थुना थांगलक्तुना खुदोंबि थिंदुना हाइरई खंबना नखोय मफम असिदगी नांथोक्तुना चटपसु ngamlaroi चटके हाइनसु निंगलुरनो खुदक असिदा नखोय लोइनमक हाटकनी असि हाइदुना नोक्तुना लै मखोय अनिदि कीबना हाइफम तौफम खंगदब मखै किथि किरुम तौतुना येंगलगा लैरि असुमना खंबा मखों करल चंदुना तपना थांगदुना अमुकसु चंगलई पांथोइबना इताव नंग अखोइबो अमुक्ता खनबियुबा अखोइगी इरान करिनो अखोइसे नंगी नतावने हाइबा नंबु कावरब्रो असुमना हाइरबसु खंबदी करिसु नासुंगदना हालगे हाइबिगे मतागुम तपना चंगसिलक्तुना खंगौदी अकनब साफू अमगा लोइनना थुना यांगना पाइसिलक्तुना मखोय अनिगी लुसमदा मखुत नामना ताप पाइदुना अमममतो ओइना लाक्तना लंगथुरई असुमना फक्लांगदा कचिंदा ममाई सिंग अदो यैसिंदुना फिबम चादबा मखै तासिल्ले खंबा तुंग अमु ओंथोक्तुना येंगलगा पांथोइबगी मनाक तकना नक्सिलगी असुमना ममांग थारदुना खंपाइ पाइसिलक्तुना ताब हेक्ता पाइ अदुगा वांगने हेक्ता थांगली मखों फिरिंग हेक्ता कावी ngaksam mapa asida kanna metpa hore adubu panthoiba sor phungat khidana lawba sungamdana makhut anina thadokna ba kana hone adubu khambagi mapangana kanba heman khibana kari sungamnamde inunganba sangsilaktuna panthoiba bu thadokna ba kana hone adubu mahak sungam khide matam asida khambana inunganba bu khudap che na paiduna hatlage haibigi matauda leijaba mapanga phudoktuna kanna mesilai nakala somda taaduna leiriba mamton chawbusu gyan lakpagumna masadu lengli tawduna hogalai mamton chawba mamit pangli tawduna yinglakpada tawriba pummadu urame panthoiba laimaida tharo onduna awa chaina khangli mahak sor chaning tana honba ngamlakkide asumna matam asida panthoibasu khambana kanna laknari panthoiba मखों लेपाक मखादा ताबा फंगदना खम्बना वांगना थांगतुना थमली असुमना मामतोन चावा उपाय अमदि थीदबे यादि खंदुना इमुंगदो कोयेंग गिंगी अदुगा यामना थुना प्रपप संगसिंदुना काचिना ngaदुना थमलिबा सै असिबु संगसिंदुना पायरगा थोरई असुमना मामतोन चावा वखलदा अफब फत्तब करिसु खलुबा तौदना
ꯈꯝꯕꯕꯨ ꯆꯩ ꯑꯁꯤꯅ ꯂꯦꯡꯖꯨꯝꯗ ꯁꯥꯟꯊꯩ꯫ ꯈꯝꯕ matam asida inungan babu thadolai aduga mamaido phatlaw ontholakna yamna sauna miting khana yinglai mamton chawba khambagi mataw asida wakhalda pukningda akiba phaurakpagumna tawrai khamba atamnana mamton chawbagi manak tamna sangsilaki aduga inungan ba khambana kanna mesilakibana maram oraga lok khangku khurai aduga sorsu saning chamang samnadana wahana khangli khamba mamton chawbagi lusamda tapai aduga soro soro singsili kachil amada bushinduna aduga khambana amuksu mamton chawbagi mitpham anida makhut ani changduna kanna mechili mamton chawba makhol thokna lawrai oh ima aibo amta thado khamba nang mamton bu ningsingdra bro aibo amta kallo ai amta kallo khamba yamna hauna nolaktuna ha ha ngashidi ahal nangso aina amata lemna tharroi aingonda singnarakpa khunimak aigi ikut maksina loina hatlagani asi haiduna yamna kanna nolai asi haiduna mamton chawbagi mamitsu kothoklagi haibigi matagumna makhutchina yamna kanna hektamang namsilai asumna matam asida mamton chawbasu khangba ngamlaktraduna mabu kanbina haiduna yamna kanna khambagi mafamda haijai adubu khambadi nupi amaki thawaina changmana makhoi pumbabu magi mamita yeknaba amagum uribani tanja simaktada panthoibana hogalaklaga mamton chawbana pairamba chai asibu phatlauna lakhatladana khambagi manak tamna sangsilaktuna safu kanna hektamak haithai asumna khamba makokta paladuna laimaida wanthaduna khap chingduna mamet mifamdo ngorong ngorong ongkhalaktuna makoktagi I kya amasu chentaraktuna akoiba pumba I tana thankhre asumna mamton chawba khambana kan mamita mesila khibana maram oidra ningthina pangbo sungamdana ayo chaina khangba ngambagi pangal wangmada lei khiduna chaina khangduna khonjel hauna lauri adubo matam asimaktada panthoibadi khambabu mahakki marupni haiba khalaktre mikup asimaktada hatlage haibige wakhal phawba yorake inungan ba tapna hogalaklaga sangsilaktuna yekle khambagi phibam mataw asi ururaga pakhatba amasu masada phawri asumna matang asida khamba hingani haibige thajabige wangbada laikre matam asinasu lepa laitan hawkibana nongsu ngan phung torakle asumna mikup asida ikhang khanghaudana yumgi thong asijo gamlauna hangdorai asumna khangprek khangnei makhoi pumbasu khambagi masadagi karigumba mushi gumna nganba mami kuyom ama thoktuna nuksitki mamang tharaduna imung asidagi paithokke matam asimaktada hangdoklamba thongsu makhol hauna gramlauna lonsingi panthoiba amadi inunganba makhoi anidi ngakpani yengli asumna mamtondi mamit phawba pangba ngamdana leiri asumna chaina khangloduna asum tawna nong sungalakle